ꯐ꯭ꯔꯦꯟꯁ ꯃꯌꯥꯝ ꯍꯧꯖꯤꯛ ꯂꯩꯁꯦ ISBT ꯑꯩꯈꯣꯏꯒꯤ ꯔꯣꯗ ꯃꯃꯥꯡꯗꯅꯤꯀꯣ ꯑꯩꯈꯣꯏꯒꯤ ꯁꯣꯝꯒꯤ ꯑꯋꯥꯡꯊꯪꯕ ꯁꯥꯏꯗꯇꯅ ꯑꯩꯈꯣꯏꯒꯤ ꯅꯥꯒꯥꯔꯥꯝ ꯆꯠꯄꯒꯤ ꯂꯝꯕꯤꯗꯨꯅꯦ ꯑꯗꯣ ꯉꯁꯤꯁꯦ ꯃꯌꯥꯝ ꯃꯔꯨꯑꯣꯏꯅ ꯑꯩ ꯅꯥꯒꯥ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯒꯤꯗꯃꯛꯇ ꯑꯉꯝꯕ ꯃꯇꯦꯡ ꯈꯔ ꯄꯥꯡꯒꯦꯅ ꯂꯥꯛꯄꯅꯦ ꯃꯌꯥꯝ ꯑꯩ ꯄꯩꯁꯥ ꯌꯥꯝ ꯄꯥꯏꯗꯅ ꯑꯃꯗ ꯑꯃꯨꯛ ꯆꯠ ꯇꯧꯔꯒ ꯃꯇꯦꯡ ꯄꯥꯡꯕ ꯅꯠꯇꯦꯀꯣ ꯑꯩꯈꯣꯏꯒꯤ ꯃꯤꯑꯣꯏꯕꯒꯤ ꯍ꯭ꯌꯨꯃꯦꯅꯤꯇꯤ ꯀꯥꯏꯟꯅꯦꯁ ꯀꯣ ꯑꯩꯈꯣꯏ ꯂꯩꯇ ꯂꯥꯏꯔ ꯁꯤꯒꯤ ꯃꯤꯅꯨꯡꯁꯤꯗ ꯑꯩꯅ ꯑꯉꯝꯕ ꯑꯩꯒꯤ ꯄꯦ ꯃꯆꯥ ꯑꯃ ꯐꯪꯕꯗꯩ ꯈꯔ ꯀꯥꯏꯊꯣꯛꯑꯀꯥꯟꯗ ꯁꯨꯝ ꯑꯩꯅ ꯉꯝꯖꯕ ꯌꯥꯡꯈꯩ ꯃꯆꯥ ꯑꯃ ꯁꯨꯝ ꯃꯇꯦꯡ ꯄꯥꯡꯕꯅꯤ ꯄꯩꯁꯥ ꯌꯥꯝ ꯄꯥꯏꯕꯁꯨ ꯅꯠꯇꯦ ꯑꯗꯨ ꯃꯌꯥꯝꯅ ꯑꯗꯨꯝ ꯃꯤꯅꯨꯡꯁꯤ ꯁꯞꯄꯣꯔꯠ ꯄꯤꯕꯤꯌꯨ ꯇꯨꯡ ꯁꯥꯡꯅ ꯀꯨꯏꯅ ꯃꯌꯥꯝꯒꯤ ꯃꯇꯦꯡ ꯄꯥꯡꯕꯁꯦ ꯑꯩ ꯉꯝꯅꯕ ꯍꯣꯠꯅꯖꯒꯦ ꯐ꯭ꯔꯦꯟꯁ ꯑꯩꯈꯣꯏꯒꯤ ꯅꯥꯒꯥꯔꯥꯝ ꯁꯥꯏꯠꯇꯅꯤꯀꯣ ꯁꯤꯗ ꯑꯩꯈꯣꯏꯒꯤ ꯅꯥꯒꯥ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯑꯃ ꯄꯣꯠ ꯌꯣꯜꯂꯦ ꯁꯤꯗ ꯑꯩꯅ ꯑꯉꯝꯕ ꯌꯥꯝꯅꯗꯤ ꯑꯩꯅ ꯉꯝꯕ ꯅꯠꯇꯦꯀꯣ ꯃꯌꯥꯝꯁꯤꯒꯤ ꯃꯇꯦꯡ ꯂꯣꯏꯅ ꯄꯥꯡꯕ ꯅꯠꯇꯦ ꯑꯩꯅ ꯑꯉꯝꯕ ꯈꯤꯇꯪ ꯃꯇꯦꯡ ꯄꯥꯡꯒꯦ ꯑꯩꯈꯣꯏ ꯅꯥꯒꯥ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯒꯤꯗꯃꯛꯇ ꯑꯗꯒꯤ ꯑꯩꯈꯣꯏ ꯏꯌꯥꯝꯕꯁꯤ ꯍꯧꯔꯒꯦ ꯊꯦꯡꯉꯦ ꯑꯣꯏ ꯑꯝꯃꯧ ꯁꯤꯒꯤ ꯒꯖꯔꯁꯦ ꯀꯌꯥ ꯄꯤꯔꯤꯅꯣ ꯆꯥꯝꯃ ꯀꯦꯖꯤꯗꯔꯣ ꯍꯣꯏ ꯀꯦꯖꯤ ꯃꯈꯥꯏ ꯑꯝꯇ ꯂꯧꯒꯦ ꯁꯤꯗꯅ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝ ꯕꯖꯥꯔꯗ ꯂꯨꯄꯥ ꯍꯥꯏꯐꯦꯠ ꯃꯥꯟꯅꯩ ꯃꯔꯤꯐꯨ ꯂꯧꯕ ꯁꯤꯗꯅ ꯆꯥꯝꯃ ꯃꯌꯥꯝꯁꯤꯒꯤ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯆꯥꯡꯆꯠꯇ ꯁꯨꯝ ꯂꯩꯒꯦꯀꯣ ꯑꯩꯅ ꯃꯤꯕꯨꯗ ꯌꯥꯝ ꯄꯤꯕ ꯉꯝꯕ ꯅꯠꯇꯦꯕꯀꯣ ꯁꯨꯝ ꯆꯥꯡꯆꯠ ꯑꯃꯗ ꯃꯌꯥꯝꯁꯤꯒꯤ ꯑꯗꯨꯝ ꯂꯩꯒꯦ ꯑꯗꯩ ꯂꯧꯕꯤꯔꯣ ꯁꯥꯎꯗꯧ ꯃꯥꯜꯂꯦ ꯉꯥꯡꯁꯪ ꯉꯥꯡꯉꯦ ꯆꯥꯟꯁ ꯃꯌꯥꯝ ꯂꯩꯔꯦ ꯅꯣꯡꯁꯨ ꯃꯪꯉꯦ ꯅꯣꯡ ꯇꯥꯗ꯭ꯔꯣ ꯃꯥꯅꯦ ꯇꯧꯔꯤꯁꯦ ꯅꯣꯡ ꯃꯑꯣꯡ ꯑꯃ ꯇꯧꯔꯦ ꯆꯨꯝꯃꯦ ꯑꯗꯣ ꯑꯩ ꯋꯥ ꯑꯝꯇ ꯍꯥꯏꯖꯒꯦ ꯀꯩꯅꯣꯅꯦꯕꯀꯣ ꯑꯩꯁꯦ ꯁꯨꯝ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯗ ꯁꯨꯝ ꯃꯇꯦꯡ ꯃꯆꯥ ꯇꯧꯋꯦꯕꯀꯣ ꯑꯗꯣ ꯁꯤꯁꯤꯅ ꯁꯨꯝ ꯃꯇꯦꯡ ꯄꯥꯡꯕꯅꯤ ꯚꯔꯥ ꯑꯣꯏꯕꯤꯌꯨ ꯁꯨꯝ ꯄꯣꯠ ꯆꯩ ꯂꯩꯕꯗꯀꯣ ꯑꯉꯝꯕ ꯄꯥꯡꯕꯅꯤꯀꯣ ꯌꯥꯝꯗꯤ ꯌꯥꯝꯗ꯭ꯔꯦ ꯑꯗꯣ ꯁꯣꯝꯒꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯁꯤꯗꯒꯤ ꯈꯔ ꯂꯩꯒꯦ ꯇꯨꯝꯃꯤꯅꯤ ꯇꯨꯝꯕꯁꯤꯗ ꯀꯩꯅꯣꯝꯇ ꯂꯩꯒꯗꯧꯕ ꯂꯩꯔꯔꯣꯏ ꯃꯣꯔꯣꯛ ꯍꯣꯏ ꯁꯤꯃ ꯇꯥꯗ꯭ꯔꯦ ꯁꯤ ꯀꯌꯥ ꯄꯤꯒꯦ ꯁꯤꯕꯣ ꯄꯋꯥꯗ ꯀꯌꯥ ꯑꯗꯨꯗꯤ ꯄꯋꯥꯗ 30 ꯑꯣꯏꯔꯗꯤ ꯀꯦꯖꯤ ꯃꯈꯥꯏ ꯑꯝꯇ ꯄꯤꯌꯣ ꯁꯤ ꯆꯞ ꯃꯥꯟꯅꯕ꯭ꯔꯣ ꯁꯤꯒ ꯑꯗꯨꯗꯤ ꯁꯤ ꯑꯣꯏ ꯂꯧꯒꯦ ꯑꯗꯨꯗꯤ ꯁꯣꯝꯒꯤ ꯁꯥꯏꯠꯇꯒꯤ ꯑꯗꯨꯝ ꯄꯨꯂꯞ ꯑꯗ ꯑꯉꯝꯕ ꯂꯩꯔꯒꯦꯀꯣ ꯍꯣꯏ ꯏꯁꯩ ꯂꯧꯒꯦ ꯑꯗꯣ ꯑꯩ ꯋꯥ ꯑꯝꯇ ꯍꯥꯏꯖꯒꯦ ꯑꯩꯁꯦ ꯁꯨꯝ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯗꯅꯦ ꯁꯨꯝ ꯃꯌꯥꯝꯒꯤ ꯃꯇꯦꯡ ꯃꯆꯥ ꯇꯧꯋꯦꯕꯀꯣ ꯑꯗꯨꯗꯒꯤ ꯁꯣꯝꯒꯤ ꯁꯥꯏꯠꯀꯤ ꯑꯃꯨꯛ ꯂꯥꯛꯄꯅꯦꯕꯀꯣ ꯑꯗꯣ ꯁꯤꯁꯤꯅ ꯁꯨꯝ ꯏꯇꯩ ꯚꯔꯥ ꯑꯣꯏꯕꯤꯌꯣ ꯁꯨꯝ ꯑꯩꯁꯨ ꯑꯉꯝꯕ ꯄꯤꯕꯅꯤ ꯑꯗꯨꯏꯒ ꯁꯤ ꯑꯣꯏ ꯍꯥꯞꯆꯤꯜꯂꯛꯑꯣꯁꯦ ꯆꯥꯝꯃꯒꯤ ꯂꯧꯒꯦ ꯑꯗꯨꯏꯒ ꯀꯣ ꯁꯦ ꯅꯤꯐꯨ ꯑꯗꯨꯒꯤ ꯍꯥꯞꯆꯤꯜꯂꯛꯑꯣ
ꯑꯁꯤ ꯎ ꯃꯣꯔꯣꯛꯁꯤꯗꯤ ꯀꯩ ꯃꯃꯤꯡ ꯀꯧꯏ ꯆꯥꯎꯏꯍꯦ ꯆꯩ ꯑꯆꯥꯎꯋꯦꯕ ꯌꯥꯔꯦ 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 ꯌꯥꯝ ꯁꯤꯠꯂꯣ ꯌꯥꯝ ꯁꯤꯠꯂꯣ ꯄꯣꯠꯁꯤꯅꯤꯀꯣ ꯄꯣꯠꯀꯤꯗ ꯁꯤꯅꯤ ꯌꯥꯝ ꯌꯣꯝꯁꯤꯜꯂꯛꯀꯗꯣꯏꯁꯦ 이마시대 알루지 꺄삐노 keji다 80 oh keji amta piro adudi mayam pot leibasisu ꯑꯩꯈꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯒꯅꯤꯀꯣ ꯑꯩꯈꯣꯏꯒꯤ ꯂꯂꯣꯟꯕꯤ ꯏꯃꯥꯝꯒꯤ ꯃꯥꯅ ꯈ꯭ꯋꯥꯏ ꯄꯥꯝꯖꯕꯁꯤ ꯃꯥ ꯌꯣꯜꯂꯤꯕ ꯄꯣꯠꯇꯣ ꯁꯤꯠꯈꯤꯕꯁꯤꯅꯦꯕꯀꯣ ꯄꯣꯠ ꯂꯩꯕꯁꯤꯁꯨ ꯃꯇꯦꯡ ꯄꯥꯡꯒꯅꯤ ꯊꯣꯛꯄ ꯌꯥꯗ꯭ꯔꯦ ꯐꯔꯛ ꯇꯥꯗꯅꯕ ꯂꯨꯄꯥ 80 ꯅꯤ ꯍꯥꯏꯗꯥꯏ ꯆꯥꯝꯃ ꯁꯨꯅ ꯍꯥꯞꯆꯜꯂꯛꯑꯣ ꯁꯤꯒꯤ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏꯒꯤ ꯆꯥꯡꯆꯠ ꯑꯃ ꯑꯗꯨꯝ ꯂꯩꯕꯀꯣ ꯄꯣꯠ ꯂꯩꯕ ꯍꯥꯏꯕꯁꯤꯁꯨ ꯑꯩꯈꯣꯏ ꯄꯣꯠ ꯂꯩꯕꯤꯕ ꯍꯥꯏꯕꯁꯤꯁꯨ ꯃꯇꯦꯡ ꯄꯥꯡꯕꯅꯤ ꯑꯩꯈꯣꯏꯒꯤ ꯑꯗꯨꯝ ꯆꯥꯡꯆꯠ ꯑꯃꯗ ꯂꯣꯏ ꯂꯩꯒꯦ ꯑꯩꯈꯣꯏ ꯅꯥꯒꯥ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯤꯅꯤ ô chui hay ra cô cô chu với cái ngoài thế để cái đồ rồi cô na gari thau ham chi na ge chui ye yang này đấy làm xin lô xuống cái cái lấy bị vậy này thế ê thì nghe một cái kia pi no ông ta chani lupa cham ta khai bia ta bro adi cham ta khai bi ro ya tham ke ko malam saya ni ya bị ra rồi mấy em xích lô cái pulang phone tadi ya rồi jadi buat buat sini buat hari sih ma đây su ngay kompis tu kaya yoli no khai gi hum no wa o piro didi koi nagaram sa su ja koi gi ai thum u da muslim gi su khamam me mai gi khamam me adom mayang gi lap no ni na lap amina ba ga ni ko tribal islam ram ko koi ai ko ni mo gi sai ba kham ba gi mai su khamam me muslim su khamam me yam chelo adu yang kai do hala anu si tilong sina kaya pi no tilong de si di nipu yo le khang di yang kai gi bisal o nipu yo lo ayare dum nang biro adu di sida oira ji yare ko sida ko hella ji oh
Pare. Uy, doy. Ya, aku begini. Gam. Ini hai ini. Oh, tadre. Sik ho kaya pi na huwai jibo. Sama. Oh. Ama katang log ko. Ama tang log ba. Huwai kay maming kau kisin mana din na. Lazim summe lazmani. Si lazma jo. Chama mana bra. Oh, pai silor ko. Ini cây lâu như thế vậy chứ kìa. Si cây no. Asa po mana si di. Sing gitu kaya api no. Keji da. Oh, ab ta biro di. Keji da iti ni. Ayan. Pergi. Yang besok nampak sangam dah pelai bini ko. Sama gitu hapsel oh kun prakta batuju. Oh. Ye na hapsel biro. Ya, hapsel am da samana ni lagi ko. Ya, am lagi kang kan ngamde. Sida pamiba ini mayam sa ay ko ay mating paong ngam din natin ko. Do ngam kitang lagi ge. Koy nagaram sa ni ko. Koy nagay sinag inaw sing haidar. Oh, si tay biro si yam silo. Yam silo. Buat sini ko. Mari suka lagi. Hunda. Lay sige. Oh. Sige ba imagay suka lagi. Lagi kat apa je. Cik. Buat lagi tambah lagi sana. Juga ngambil lagi si nagaram side ni. Ini orang ngambil side ni nagaram. Sige imagi belendri itu kaya tamino. Di kiji makam biro. Cek. Dalai re. Kiji makam lor ke. Nau ni mal hau tu mali. Belendri jawab sangat payah ini. Sira saya kira. Kan boleh hore. Đấy phần đốm đâu đã anh xin nghỉ ngồi cao vạ Morocco ima đi xoay đây đâu ô ai đâu ai đi airport cái Hyderabad này me ko la lari zaman lai eh airport to ada kitang Hyderabad da sum pot lai balai ni ko na pot ho nge na Yare ay mayam tagi tu kakak selai deh yam silo ko ko yam selai pagi tadi sige so dai hawal gya kay
mấy lấy đồ số làm cho đi cho mình nhé mồ rồi nhà đây kìa mồ rồi kia thật ra cái ta mồ rồi chắc kia bị ghê thấy gì mấy đi à Aduh lepas sam tapi oh. Lepas sam ah, sam nak saya lâu đi rồi. Lâu đấy. Ima di pelapun dah bro. Asih siapa Ima siapa? Ima kita. Oh, ayah pun dah berang ni pak. Oh, siap. Không lâu gì hết. Morokche. Tức là lâu gì kia. Sam gì đó. Khai cây lấy này cũng mà tới bị lớp đây bên ngoài tiền ạ. Đây mày đi xoay đi đâu. Ta thế, hãy xây hợp cái này. Ô, thay nó đi. Seta cái này. Ha. Sini jam bermal le. Pare jadi jam silo. Di Hawaii tak tu nak api no. IT. Oh, ada kerap selo hendak dah halo se. Sama lagi. Sandi. Tahu se. Sama dah halo je. Sebelum makan dore, saya makan dore. Cari. Ya. Nagaram sangam din, ne? Nagaram sangam din ni, aduh dia kece. Ni am dia. Mas jadi boleh ya, kita lagi ko. Oke. Keno jadi mulu paket se kya pi no super zero ada dia oh si ja si kya pi ba sam pi berkam ba oh jadi sam pi betul melor ke ko sam pi betul melor deh oh super si do aku tak cakap dah
Yari yan. Okay. Sudah dah. Terus lagi lah. Nampak.